Kuki Militants singna hostel soina faziluba Meitei naha ani ngasi taretni suba numita thadorakrai naha ani adu ayupung tarurom taba matamda Committee on Travel Unity Kotuna Kangpupi District ki Gampi Fai da District asigi SP amadi Assam Rifles sa khusinarakhibani masigi matung Kuki Militants singna faziluba thoithoi amadi thoithoi babu Imphal West Police na Imphal Police Station tamna purakrai kari karamba condition da naha ani adu thadorakhibanu haibagi chapchaba wafam khangbangamdri Thadoraklaba naha ani adugi physical amadi medical test tawraba tungda Thobal police ki kuthangda imung manung amadi makoi ani fakhibaga mari leinana semkiba sida khusinagani thajaba yaba paw amagi matung inadi Kuki Militants singna hostel soina faziluraba Meitei naha ani adu thadoktringaida sajiwa jelda leiba Kuki enmet taramathoi thadokre haibagi paw leiri Hariba Kuki prisoners sing adu state asida thokliba irang asigi mamang amadi irang manungdagi hauna sajiwa jelda towan ba case da chenabadagi leirakhibani hairi makhoi asi court na bail da chatpagi ayaba piraba ngaktani adubu state asida thokliba irang na maram oraga chatpa ngamhaudabadagi sajiwa jelda leirakpani ngarang makhoi taramathoi puthokna ba police ki maikeida escort pirakpadagi ngasi noalamdai pung anidagi ahum fawgi manungda Kangpupi district tamna puraba matung Saparmaina police station da khusinakhi makhoi taramathoi asi tasengna bail da Thadok Libra natraga Churachandpur district jail da transfer tauribra haibagi chapchaba paw fangdri Churachandpur Chandel Kangpupi amadi Imphal West gini hariba Kuki taramathoi asigi maming mata amadi leifam oigani chingnaba list amasu social media da chaithoraklei masigi mathakta Kuki prisoner taramathoi adu mafam amada miyoi kharana okpagi photo amasu social media da viral oiribani amaromda thoithoi amadi thoithoi babu Kuki prisoner taramathoi ga Kusinakibani haiba wafam ama social media da viral oiriba sig matangda Manipur police ki maikei digi chapchaba wafam amata fongdok palaitri panbayabadi Thobal district dagi thoithoi amadi thoithoi ba hariba naha ani asi makhoi gi mamanaba Ningombam Johnson koba amagi New Kaithel Manbida leiba Assam Rifles ki post recruitment yawba chatpada lambi lamhangnabadagi Kuki Militants singna September 13 ta fazinkibani loinana makhoi ahum gi manungda Johnson di Assam Rifles na nongan baga rescue tawkhibani loinana fazan khiba makhoi ani thadoknaba Manipur pumba ban kawkhibasu leikrabani